Mahairoi Lup Singh na aina yadaba Lup Singh ga samnadanaba Additional Director General of Police Clay Khongsai na khangalakle. Ngamkhay gidamak athauba 15 na thawai na pontha pikiba June 15 numit lengak na suti lakthokpinaba UCM gi President Joy Chandra Kwanthaujam na phongdorakle. Commerce and Industry Department ta handloom gi oiba center amasana ba lampi ki ba chahi tara faraklabasu thabak paikhataba haiba asi laibak thibani haina Handloom Promotion Council Manipur na phongdorakle. Amasung haukiba pung kunmari da Manipur da miyoi mari nauna COVID positive oiba thengnaki laina asna maram oiraga mi leitaba yaukide. IS News meeting tabiri ba khwai pam namakpu JUSHY ASEM na taram na okchari. COVID-19 naging ngakthok na ba khuttoy na hambiyu, hand sanitizer sizinabiyu, mask upiyu, fit taruki distance thambiyu, yari ba makai vaccine dose na kapthokbiyu. Section ba na pumnamaki yaifabani, hauzik pau sandok na pizari. Mahairoi Lup Singh na aina yadaba Lup Singh ga samnabi kanuhaina Additional Director General of Police Clay Khongsai na phongdokre. Ngasi Imphal West Police Station gi conference hall da pangthokiba pau gi mifam amada wafam asi ADZP Clay Khongsai na phongdokibani. Pau gi mifam aduda IGP Zone 1 Thamting ngasangwa DIGP Range 1 K Kabif SP Imphal West KSI Sivakanta SP Imphal East Maharambam Pradeep SP Thaubal Jugesan Rahaubizam Amadi Imphal West ki Additional SP Amitsu Sarugyaki ADZP Clay Khongsai na makha taraduna ngarang ayuk ki pung 3:50 yankairom taba matamda Imphal West ki CDO team amana pau ama phangbadagi Imphal East ki manung chana leiba Khurai Kongpal da thi humbagi thabak chathabada Thoksom Suresh alias Parihanba chahi 38 Apokpati Hais Kumar Khurai Kongpal Sajor lekai da leiba UNLF ki active cadres ama fagatki fagalaba Thoksom Suresh ing sok lising amaga chamapan marifutarat tareta Eastern Nagaland dagi military training fangduna MPA 13 suba batch ki number 607 ni haiba khangbangamle mahakpu makhata na wahang pahong chathanaba mahak hauzik Myanmar da leiba singzamai dagi UNLF ki sub-staff major Umakanta hariba miyoi asigi makhada thabak tawbani hairi Wahang paukum sa thaba aduda Thoksom Suresh hauzik MSUGI Advisor Committee da yauduna MSUGI Advisor oina leiri haina masana thamlaki. Thoksom Suresh dagi magazine yauba .38 ki pistol ama mobile handset ani charger amadi laptop yauba bag amagaloina na Aadhaar card, voter card amasu sale oina lupa lising anisu fagat ki hairi. Fagatlaba Thoksom Suresh amadi polam sing adu makhatana wahang pakum chathanabagidamak Imphal East ki Porompat Police Station da case ama register tawduna sinakre. ADZP Clay Khongsai na makataraduna Mahairoi Lup amana oirabadi Mahairoi Singh gi thabak tawbiyu aina yadaba Mahairoi Singh na miyoi Singh na Mahairoi Lup Singh gi marakta yaurakliba asi karamna yauraklibano case asi makhatana Central Bureau of Investigation da sinaba yai haiki. Ngarang Imphal West ki police team na Khurai Kongpan area da pau phangbadagi operation ama chathur kanda UNLF ki kadar ama Thoksom Suresh Elias Tombi Elias Parihanba mangon dagisu pistol .38 pistol along with one magazine haki Suresh he joined UNLF in the year 1997 and then he got his basic military training at Eastern Nagaland aduga mai hi MPA number that means ma se well trained kadar oiba haitare batch na 6013 batch aduga mai army number na 607 Chomba mana initiative lawraga smaina yon thokpa natraga lot tok thokpa mayam se mana tawi haibadagi police na su ma se thiba kanda ahan bada phangkhide karino hara kona investigating officer na khangdor pasi ma se suti lawraga medical treatment ge dawata Guwahati lei haibadagi police na adum senaraga mathangda ma gi kan involvement amasu hojiki Imphal West ki district ki Lamphel thana ge da leiba FIR number 97 clause 5 2022 masigi sidasu ma se false jamabanda amasung
tak chitha without allotment of the settlement. In fact, this Nasimuddin will also be arrested in this case. As a government servant su oiba aduga smaina fake pata aduga land record manipulation tawbasi, it gives a very bad image. Ngamkhay kanabagi tamak athoba taranipan na thawai na ponthapi kiban numit June taranipan asi lengang na suti laukthokpi haina UCM gi President Joy Chandra Kwanthojam na phongdokre. Ngasi North AOC da leiba athoba singi yatafam oiriba Krekupata langban thana lakpada maraibagning basingi maphamda hailei Jeng Thoiding ising khuzok katuna haisoi tamba amadi haitha leithabagi thoramda wafam asi Joy Chandra Kwanthojamna phongdokibani. Mahagna makha taraduna Government of India amadi NSCN-IM anigi marakta satharakpa ceasefire agreement ki saruk ama oina Inglising aniga kunmathoi ki June 13 da Bangkok ta taunakhiba ceasefire agreement ta without territorial limits haiba wafam yarakpadagi miyamgi akanba ihau laki. Ihaw aduda miyoy taranipan na Manipur gi apunba saktam kaiba yaroi Manipur da lengak ani suba yaroi haina lauramlaga thawai na ponthapi kibani. Chahi khuding gi lepta na pangthok liba June taranipan asibu leibak asida leiriba Chief Minister dagi hauraga government sinmi sing amadi mipum khudingmak nongmagi sintha lepiduna hailei katfam thoi Nakal amaromda Manipur ga tainariba kilometer 439 sangba international boundary gi chayet nariba asi athubada waroisan ama purakna bahona biu ngasi di center the state asigi external affairs minister MOS oriba hanadagi boundary gi expert oriba RK Ranjan fam paringai tanza amadi state asidasu center dasu BJP gi lengak leiringai matam asida Indo Myanmar boundary gi chayet nariba asi Loisinge harabadi masigi khudong chaba asi lahousi matungda amuk phangloi haiki. Athoubasingi yatafam oiriba senglaba kekrupata langban thana lakpada leibak ningba athoubasingi mafamda hailei seng thoiding ising khujok katuna haitha leithabagi thorum ase United Committee Manipur na pangthokjabani Government of India amadi NSNIM anigi marakta satharakpa ceasefire agreement gi saruk ama oina June gi tang 13 da Bangkok ta taunakhiba ceasefire agreement da 2001 da without territorial limit haibadi nongmai fadaba haibadu oiri Lengak na piriba mafam adu ningthina semgatlabadi nungchigi exhibition demonstration mela amadi conference tawba yaba center oigani mafam adu tourist spot su oibata natana fisabi singna hingnaba honabada kanaba oigani aduna mari leinaba singna semgat saganaba honabiyu haiki ngasigi thoram aduda Urban Bank ki retired assistant general manager Longjam Nilamani national awardee handicraft A Lukhoi Social activist El Bilasin na chingba miyoy kaya na sarugyaki. Manipur gi Hello Handicraft si hena masak thong hingana bagi pantam amada hariba convention si ekoi pangthok jabani dai tara gi mamangda Manipur government na commerce and industries department 2.26 acres of land che commerce and industries department pirabani elo torabani pata dar si makoi ni ngasi phawda hariba lam si da ekoi na permanent oina trade exhibition center si permanent oina matam pumbugi oina throughout the years lainana bagi pandam amada government lamsi elo tawbane hariba lamsi ngasi phawda sengba sagalapagi mami udaba madugi ona tainabada PWD gi quarter sajani harakpa olai palai tawdon leibi phibam lakosida praja miyamda hariba mafam se helungi fisaroi khudheiroi mayam singi da oiba aikoi nungtigi adum demonstration tawba yaba conference tawba yaba exhibition tawba yaba mela tawba yaba adum center ama heart of the city da land base yam maruiba pot amane Manipur da haukiba pung kunmari da miyoy mari COVID positive oiba thengnaki. COVID command control room dagi thadorakpa report ki matung ina positive oibagi chang sa da ama dasmik mari da leiri. Manipur da hauzik faubada COVID na naba migi masing asi puna lakama listing kuntramapan charted yangkay mapanda sukre. Laichat asina maram oiriga miyoy laitaba yaukide. Amadi lamdam asida laichat asina maram oiriga laikidaba miyoy masing asi puna lising ani chamaganifu nipan sukre. Haukiba pung kunmari da India da nauna miyoy lising mga sup na 100 COVID positive oiki. Sup nagi miyoy taret khakna laina asina maram oiraga laikide. Fagalakpagi changsa da marifutara ni pandasmik taret amada hengalakre.
Apunba confirm case na koti mari lak nifu mari lising marifutara nithoi chatret humdra mapan yokre. Active case na lising nifu mangat sahum homfu mangada hanthakre. Laina asina maram orega laikidaba apunba migi masing lak mga lising kunipan chamagayang kay yokre. Laina asida ginaba faduna discharge tawkiba apunba migi masing na koti mari lak kuntra mapan lising tara mapan chani homfu marini. Laina asida gingak thok na ba vaccine kaptok kiba apunba migi masing na koti chani tara mari lak marifutara mga hand cream. Malem gi oina COVID laichat na khwai degi hena sokalaba laibak singi manungda USA na ahanba, India na ani subada amadi France na ahum subada leiri. Awang nongpok state gi oina Assam na ahanba, Mizoram na ani suba amadi Manipur na ahum subada leiri. Lengak na mafam karada u chara thabana mahusagi fibam hanjinba ngamloi haina Student Union of Kanglaipak Subki President Dana Kumar Ningthauza na phongdorakle. Ngasi Subki taramathoi suba mapok kumo numit kamari lenena Kamakya Pemton College hiyang thangda hogdokhiba numit tarit ni chupna school amadi college singda chathagadawriba u char thabagi thauramda wafam asi Dana Kumar Ningthauzamna phongdokhibani. Uchara thabagi thoram aduda Council of Higher Secondary Education gi Chairman Dr. Chingangbam Sarat, Council of Higher Secondary Education gi Controller of Examinations A. Sukumar, Council of Higher Secondary Education gi Secretary C.H. Biren Amadi, Suki Advisor Laikhuram Jayenta Susarugyaki. Dana Kumar Ningthauja na makataraduna mahusagi fibam hanjan hange harabadi manung hanjanba mafamda kokthokliba umang singda amuk hana u chara thajinba mathautai Suki mapok kumon asiga mari lenena u char thariba asigi maramdi Kanglaipak asi sanghallasi haibagi pandamni haiki. अखोई मनुंग हंजन बसिंगी लमसिंग द पाकतकना उमंग जे कोकथुआ कांदा अखोई तोगान तोगान बा पॉपी प्लांटेशन तौबा तोगान तोगान बा मयाम अमा अखोई तौबा हारिबा थबक असि तरपना मरम मर कांदा अखोई लमदम मसिदा अखोई ngasi हुजिकी लाइबा अखोई क्लाइमेट चेंज की सेंस की सुजि लापनि हाबसि अखोई पुन्ना खंगिना फम थोए लेंगाकना याम कन्न होनबदगी पॉपी प्लांटेशन तौरिबा मयाम असि अखोई कोकथुआ कांदा पॉपी प्लांटेशन जानथला कांदा हारिबा पॉपी प्लांटेशन तौरबा मयाम सि अखोई अनोबु लंबी मदा अनोबु मायोना मदा पुरकनबा होनबदा हुजिक हेंजांग नापि थादना पॉपी थारम मफम मयाम हेंजांग नापि थारे हाबगी अखोई की नुंगाइबा फावरिबा से असि फबम थोकतेन खले वखंदनी मरमदि कन वरकांदा पॉपी प्लांटेशन तौना होनबदा कोकथोखिबा उमंग मयाम दो ngसाइगी थारि बेंजांग न पिखरदुना मदुगी उसिंगदुना मदुगी फॉरेस्ट दुना पिरमबा अखोइदा कानाबसे फंगबंगम लोइ मरमदुना जांग न पिथारे हाइदुना हरावबगी मुहुत्ता उचार कया थारकांदा ngसाइ कोकथोखिबा उमंग दो अमु हन्ना हेंगलनबा अमु हन्ना हारिबा उमंग दुगी फिबम दु ओहलंगनबगी दमक्ता अखोइ पुन होनमिनसी अदुगा हेंजांग न पिथादना तोगान तोगान मयाम म तौदना अखोइ अवोनबा खुनाय म अवोनबा म पुरंगनबा होनबा President Social Worker Dr. Khudrakpam Akoi Sanana Lamdam Asigi Lomi Singna Sasan Marang Kaina Loiraga Organic Farming da Mai Onsinaba Honabagi Matam Yaure India da Lairiba Miyam Asi Chada Marfurom di Lomini Ngasidi Lau Ubada Ariba Matamgi Lau Pathap Adu Yaraktre Scientific Method da Lomi Singna Mai Onsilaga Potok Chathok Hena Puthokna Ba Honaminarasi Masida Organic Farming gi Tangai Fadaba Kaya Laigani Aikhoi Organic Revolution ama puraklasi India gi Prime Minister Narendra Modi nasu hiram asida akhanaba bining thamli haiki. Handag UYC Khangabok na paikhatliba lunan bagi campaign adubusu Dr. Akoi Sanana thagatpa phongdoki. Ngasigi training program aduda Manipur lenga ki Agriculture Department ki APO KH Timaicha na lobukta law thaba amadi habeng baloiraba matungda laina tilna na nahalakpadagi ngakthoknaba Pambai Singh hai bahiramda akhang ahi oina marik chumna wa ngangki law loklaba tungda fau sing adu karamna ligadagi haibagi matangdasu expert asina lawmi singda sugaina thamki training program aduda Agriculture Department ki OSD Thongam Joy Prakash amadi ICM ki Director K Joy Chandra Resource Person Singh oina lawmi singna law ubada thengnariba laina tilna gi awaba kayagi matangda kokhanaba Pambai Singh sugaina thamki Laumi marfu henbana saruk yaduna pangthokiba training program aduda sprayer pump singsu Laumi singda yanthoki. Group sembama kangai padana daka oi individual lain na haijai duni kudung sabasi amna being na thajadre individual sing kanara thajai mayam thai du feeling biwa mayam khangbi mani self help group tani being na thajani ke akoi Institute of Cooperative Management makana project karli moi makna na sembada 700 self help group sembre khul adagi somda yam chong na semgi bisi phayeng gan to makum didadi self help mi tara
Paugi marthana den break ama thamzari. HIV IBC lambi mari khaktada miyoy amadagi amada sindui. HIV positive oiba mama mapadagi machada. Sakhangdaba miyoy singa kondom yaudana yuman mari thamba matamda HIV sandui. Mi amaga yatum sirin waiduna sizinabada HIV sandui. Ana layeng de ikap matamda HIV test to bari ikap labadi HIV sandui. HIV AIDS ki maramda hena kupa moron khangnabagi damak. AIDS toll free number 1097 da phone tobi. English Hindi natraga Manipuri de wari saba yagani. Nako AIDS app su download to view amadi season view. Break matung da mayam butaram noksari huzi makhata ba pau pizari. National Legal Services Authority gi makhada Manipur Legal Services Authority na sponsor tawduna ngasi nongmagi oiba legal awareness thoram ama None District ki Longmai Part 4 gi Peaceland Community Hall da pangthokre. District Legal Services Authority Tamelong na sinduna pangtokhiba ngasigi thoram aduda Chief Judicial Magistrate CJM Tamelong Kam Secretary DLSA Tamelong Dr. Lystrom Rina Debi na domestic violence and its impact in our society haiba topic ta wangangki. Land acquisition laws ki matangda Advocate I Leni Bala Debi loinana cyber crime ki matangda Advocate B Supriya na wangangki. Mafam adugi nupi luchingbi naha singi luchingba Village Authority gi luchingba kaya yaw na miyoy homfu mga rom na ngasigi thoram aduda sarugyaduna legal expert singa wahang India lenga ki Ministry of Culture gi makhada Raja Ram Mohan Roy Library Foundation Kolkata na sponsor tawduna Raja Ram Mohan Roy gi chaniyang khai suba mapok kumon thoram ngarang Chandel District ta pangthokre. Chandel District Administration amadi District Library Chandel anina puna sinduna pangthokiba thoram adugi saruk ama oina Women Empowerment haiba thimda District asigi Panchai Village da leiba District Library dagina DC Chandel gi loisang fawba mahairoi singi awareness rally ama chatluraba matung DC gi multipurpose hall da mapung oiba thoram pangthoki thoram aduda wangang ki basingna nupida sakti pigadabani nupibu awang bathakda thamgadabani amadi Child Marriage Thinglambagi matangda Raja Ram Mohan Roy na laukiba thaudang singbo singthabaga loinana haugalakliba mahairoi singna library da chatpagi hainabi thamnaba wafam phongdoke. Pangthokiba thoram aduda Chandel gi ADC MD Firoz Khan baktawbada natana AIR amasung Doordarshan Kendra Imphal gi approved singer ne. Cultural Forum Manipur lifetime member su oiribi Dr. Nandini Ipak tugi torban duda kauba saireng lairik amasu fongki hairi. Laimarol Khorjai Kol Laikol amasung Dr. S. Thanin Laima Theatre Director Kenjong Lang ani na puna sidlaga sinduna kairaw khunau iril bungda leiba Kenjong Lang Theatre da Maharaj Kumari Binodini gi birth centenary celebration pangthokre. Ngasi pangthokiba thoram aduda Writers Forum gi President Kaisam Priyo Kumar Laikol gi President KSI Subadani ani na maru oiba mithung amadi Yengkhom Romana wangangloi oina sarugyaki. Pangthokiba thoram gi ani shuba session da saireng pathokpa amadi saireng saidin na bagi thoram amasu pangthoki haina Laikol gi Secretary na phongdorakle. Khangabok Jila Parishad Member KS Ras Mohan na Jila Parishad asigi manungda lairiba miyamda LGP gas connection leptana panghalakpagi saruk ama oina ngasisu athokpam Indian Gas Service Thoubal ga khusamnaduna Ujwala LPG Connection and Distribution Program ama Khangabok Part 1 khulakpam lekai da leiba ke Lala Mandir da pangthokre. Jila Parishad asigi manungda leiba khangatlaba beneficiary yang kay mga da lemna gas yanthokpa amadi Ujwala LPG Connection gi matangda awareness upi kiba thoram aduda Jila Parishad Member KS Ras Mohan Athokpam Indian Gas ki proprietor O Budhi amadi Laikai gi ahal Singh L Tom Bakhuman S Raja Maitai amadi M Rameswar Singh na jingbana maru oiba mithung oina sarugyaki. Thoram gi saruk ama oina LPG gas karabna asoi angam yaudana sizinagani haibagi matangda Athokpam Indian Gas ki proprietor O Budhi na miyamda wangangki. Hauzik sanabagi pau. Northeast Zone Interstate Badminton Championship da state asigi highest malengamba na boys singles ki title lawkre. Tha asigi nipandagi Tripura na yumbu oiduna Agartala da chatharakliba championship asigi boys singles final da
हाइस मालेंगांबना अरुणाचल प्रदेश की निखिल चेत्रीबु सेट पॉइंट कुनमाथोई तरातरुक अमदी कुलहुमदोई कुनमाथोईदा माइथीबा पिरमखी जूनियर मिक्स डबल्स की फाइनल मैच स्टेट असिगी सिरजित मोइरांगथेम अमदी हाइस विलिंदा की जुराना असम की रोहित गोगोई अमदी शांति प्रिया की जुराबु सेट पॉइंट कुनमाथोई तरानिथोई अमदी कुनमाथोई निपांदा माइथीबा पिरमखी गर्ल्स डबल्स की फाइनल मैच तना स्टेट की हाइस विलिंदा अमदी एल डाइना की जुराना असम की अंकिता गोगोई अमदी मयूरी बर्मन की जुराबु सेट पॉइंट कुनमाथोई तराहुमदोई अमदी कुलहुमदोई कुनमाथोईदा माइथीबा पिरमखी बॉयज डबल्स की फाइनल दा स्टेट की हाइस रोहन कुमार अमदी RKLN की जुराना असम की आयात रशीद अमदी तेनमोई विकास की जुराबु सेट पॉइंट कुनमाथोई तरामरी तरातरेत कुनमाथोई अमदी कुनमाथोई तरामरीदा माइथीबा पिरमखी विमेन्स डबल्स की फाइनल मैच दा स्टेट असिकी अंगिता नाउरेम अमदी के प्रिया की जुराना अरुणाचल प्रदेश की पिंकी कार्की अमदी तरिंग यानिया की जुराबु सेट पॉइंट कुनीथोई कुन अमदी कुनमाथोई तरातरेता माइथीबा पिरमखी कक्चिंग वर्ल्ड वार II मेमोरियल रन मणिपुर इंग्लिशिंग अनिगा कुनीथोई की अहुमसुबा एडिशन ngasi कक्चिंग डिस्ट्रिक्ट की कक्चिंग वारीदा लेबा खुंजामपाट ग्राउंड माई पाकना पांगथोखरे ngasi पांगथोखिबा निंगसिंग लमजेल अदु कक्चिंग की MLA मयांगलंबम रामेश्वर अमदी हाना वर्ल्ड चैंपियन बॉक्सर सरिता अनीना खुंजामपाट ग्राउंड की लमथाकी लमजेल लोई लिसिंग अनी हेनबना सरुग याकिबा ngasi की लमजेल अदु चही 19 दगिना 35 अमदी चही 53 दगिना 95 फाउबा कैटेगरी अनी थोकना पांगथोकी किलोमीटर 19 सांगबा लमजेल अदुगी चही 19 दगिना 35 फाउबगी ओइना लूथर अमदी तायंजम रुसियाना मथंग सिटना नुपा अमदी नुपी की विनर ओइके अदुगा चही 53 दगिना 95 फाउबगी ओइना NP सिंह अमदी रंजना अनीना नुपा अमसुंग नुपी मथंग सिटना विनर ओइके मयांग लांगजिंग यूथ लाइब्रेरी क्लब ना मयांग लांगजिंग कांगजैबुंगदा नुमित कुनी चुपना चथादुना लाखिबा ग्रास रूट फुटबॉल समर कैम्प ngasi लोइशनख्रे ngasi लोइशनबगी थोरम अदुदा मयांग लांगजिंग जिला परिषद के सोहदेव मयांग लांगजिम नुपी सेमगत सागत की सी हाइस कैनाहनबी हानगी मयांग लांगजिंग की प्रधान के है सनातोना चिंगबना मरु ओइबा मिथुंग सिंह ओइना सरुग्याकी पांगथोखिबा कैम्प अदुदा तुंगी आशा लेरिबा सानरोय मरफुरोमना सरुग्याकी अथुबा मतमदा विंटर कैंप सु पांगथोकलगनी हाइना क्लब असिगी सेक्रेटरीना थोकपा चेरोल अमना हाइरी असिगी ओइबा इंगसागी पाउ पिजरी ICAR लमफेलदगी थोरकपा रिपोर्ट की मतुंग इना ngasi ख्वाइदगी साबगी चांग असि सेल्सियस डिग्री 13.3 ओइकी इंगबगी चांगना सेल्सियस डिग्री